स्पोर्ट माई ओनसलसी एजुकेशन माई ओनसलसी एजुकेशन स्पोर्ट नतबदसु इंटरप्रेन्योर बिजनेस की लाइन दसु इंटरप्रेन्योरशिप माई ओनसलसी अतोप अनइथिकल वे द पैसा तानबगी महूता अखोइना इथिकल वे द पैसा तानब लंबीरोम द चंगसलसी करप्शन असी मणिपुर मुथलसी मणिपुर की अपुनब सक्तम कायदनब होनसी मणिपुर असिबु कल्लसी हाइब थीम मदुदा कोइ सिंजबनी ngasi independence day ga mari leinana ex servicemen singna sinduna run for a healthy society Kouba ma Lilong Kaleikhong thongdagi horaga Lilong Turel Ahanbi maril da laktuna Usoipokpi national highway da tasinlaga Lilong bazar faw laklaga Lilong masjid road dagi amuk Lilong Makha Leikai idga da Panthungfam oiki Tharmasi hogalakliba nahasingda base tawduna education dean sports amasung entrepreneur da mai onsilasi haibaga loinana low inkhol yolagumsi corruption muthalasi ethical oiba mong da paisa talasi manipur da shanti puraklasi amasung manipur kallasi haiba thimda pangthokpani hairi hogalakliba nahasingna healthy life ama lead tawba thabak phangdabagi samasya amadi anti social elements prevention tawnabagi damak nahasingna competition gi through da low inkhol yondragasu active service amadi atai thabak sing changba yai haina retired colonel Muhammad Said Khan na phongdokhi loinana ex servicemen singna magi oiba motsu phongdoknaki panba yai hoji Lilong Makha Leikai idiga da ex servicemen singna luchingduna ayuk khudingi naha kayama training piri loinana sanaroi ani thabak phongba ngamkhre amasong mioi tare return pass tawraga makha taba physical amadi medical test ngaiduna leiri hairi asigumlaba tung koina chathagadaba initiative asida prajamyam nasu support tawiyo haina appeal tawragli अखोई एक सर्विसमेन टीम लिलोंगना सिंजबा ngasi रन से अखोई सिदगी कलैखोंग थोंगदगी हौरगा उबाक थोंगदगी सोइपोकपी लिलोंग बाजार दगी हाइजलागा अखोई अमुक कलैखोंग थोंग फावरगा मया लिकाई फाउजलागा अखोई दिगासिदा लोइबनी अखोइना तौजरीसी सेंगना आंगांगसिंगसी मसामौ फबा healthy life ama lead taunanaba aduga khoigi da thabuk phangdabagi samesya leiriba aduga nataba anti social elements kaya leiriba sigi prevention si ekhoina khanjabada ngang singsi masamo faraga makoina competition gi through da amadi ekhoi active service ta changba aduda khoina chel chong tawraga makoi hotnaraga changba mayam yai lowing khon yondraga su yai adegi amana khoigi dinda mai onsen ba haiba khoigi iman gi wa ma su khoi yaujari ekhoina pureriba propaganda si dinda mai onsel asi sport mai onsel asi education da mai onsellasi aduga koina education sport natabadasu entrepreneur business ki line dasu koina entrepreneurship tamai onsellasi atopa unethical way da paisa tanbagi mahuta koina ethical way da paisa tanana lambi rom da changsalasi aduga corruption asi manipur dagi muthallasi aduga manipur gi apunba saktam kaidana ba honasi amadi manipur asibu kallasi haiba thim madu da koi sinjabani maroi nai akoi gi maroi ba instructor si Abul Kalam mahagasi air force ki garut कमांडोनी महागना मरोइना मसीगी ट्रेनिंग तौबगी केनो सी तौबीबनी अदुगा अजीस मागी सपोर्टा मरोने थियोरी की क्लासेस अजीसना लौबी हबीब लेकाई की मेडिकल महाक्सी मया लेकाई सिगदेनी मासी नौ हंदकता रिटायर तौरपनी अदुगा माना मेडिकल साइड की अदुगा मुस्ताक से मा मेडिकल की साइटा अंगांग सिंगसिबो मेडिकल की केनो तौबादगी असलम यावरी अदुमाइना अतई यावरी सिंजाइना मिंग पन्नु पन्दबा अखोगी वजी लोकल वजी सिना कोई लोकल इंटरफेस होइना सिविलियन सिंह इंटरफेस होइना तौरगा मखोई लोकल क्लब सिना तौरगा इमाम सिंह पुंछलगा कोइना मोबिलाइज तौजरकपनी अदुना मसीगी सिंह ngasi खक्तंग तौरगा लोइब नते कंटिन्यूस लेखोइना पिनिंग मेसेज सुगुम बसिना अदुगा आई अमसु हाइजगे कोइगी सिदगी मी अनि हौजि फावदा सिलेक्शन तौखरे अदुगा मतुंग दसु मी तरेत अमसु रिटर्न पास तौरगा हौजिक फिजिकल गा मेडिकल गा वाली अदुमाइना मयामना सपोर्ट तौबियो अखोइगे स्लोगन असिबु सपोर्ट तौबियो अदुगो अमुक्तंग लिलोंग चेंज तौरगा मणिपुर चेंज तौबदा मणिपुर की प्रजा मयामना सपोर्ट तौबियो हाइबदु आई अपील तौजरी अदुगा बरियाजुद्दीन मपानदगी लाक्पीबा अखोइगे सिबु नुंसीदना बरियाजुद्दीन सुवाई खरा हाइबियो थोड़ेसिंगना याम नुंगाई ngasi se सुमाइन तौदना अखोइगे लोंग रन साइनामा हाइरिबा कैनोसिना सिनबीदना तौबसी यामना अखोइना याम नुंगाई एक सर्विसमेन कैनोसिदा अखोइगे इचिलिनाउ नुसिराबा इनाउ मुस्ताक खोइगे टीम मयामसिना तौरगा सिनबीबसी यामनु फै अदुगा हौजिक मागी स्लोगान दा सोशल चेंज 2.0 हाइतारे अदुगी सरुक अमोइना हाना मांगदसु आई एम फ्रॉम लिलोंग अदुगा आईसी फतब थबक तवमी नते हाइबगी कैंपेन अमा तौखिबदुदा सरुक याजखी अदुगा हंदक सु अदुम सरुक याजगनी थंगै सेना नgai ताकपिरिबा अखोइना चेंज अमा पोरकपा हाइबसी समना हाइरकांदा अहिंग अमदा जगा अमदा पुलप पोरकपा याब नते अदुना मणिपुरी केंद्र हुंफुसिगी मनुंगदा ख्वाइदगी मरु ओइना लिलोंग असिदा चेंज अमा पोरकपा मतमदा मथंग 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 मतौ तमदा राकांदा सुसोय सोदना तो जगा सिंगसु पोरकनी हाइबे थाजबा थमजरी मणिपुरदा हुजे अखोइना सोक्चलगा लेरिबा महिरम अहुमरी लई अहानबदा निसागी पाकत लुपसलकपा नारोल सिंगना अदुगी मतुंगदा मुका
lamchat nairak in the sense gari po chai huran kairang thak torpa adugi mathang da maka social media sing da sida unwanted kano mayama comments mayama hatred speech mayama hate speech mayama pinarakpa asigo mayam si thengna ba loina nupi angang da karan tarakpa asigo mayam si loina thengnarakpa mayam si da akhoi changes sama pura haira kanda pomna maksi yamna moral wangba yamna apaba yamna phajaba samajama hiram khudi makta mapung phaba samajama porok na bohona bada daita chawo lobi ba pum mapu ai hak pandagi di ai samakti lilong manung dagi di na chade ado so manipur laiba manipur gi citizen na moina pangal gi manipur gi daita laiba responsible citizen na moina ai masigi thabak sida achauba thakta ngamba thakta mating pangjagi haidana ai nogi ai yam so mayam na lokoliba university mayam sigi mating pangjagi mai lakjari bani thank you फिल से सानरी सी ngasi thamu ki mamang dagi akhoi gi youth sing adi pre recruitment training center ama hangduaga adi retire akhoi gi colonel akhoi ayamba said khan mahaki mating loinana akhoi gi ai local club sigi club Makha Leikai gi pyc progressive youth community ki president aduga cdo gi president kano general secretary loinana akhoi gi Lilong united club ki ko convener amoina adi cso gi leader amoina maduda achauba punchen amagi daita laujaraga mohalla mayam se punchen laga ina maduda hona jaraga aduga leiriba ei servicemen leiriba ai yamba singasina mating aroibada mating pibiraga masida makoina cooperation ji piraga aikoina dingam deba maramdi army da training piba se ko army gi training si koina haibana teba phanam cso da leader orga so aduna moina masigi awang bathak ta mahi phanga abnina moi di retire tora abnina moina sigi line si da हजी युथ मैम से पुनसलगा अखोगी इंस्ट्रक्टर लेबिरम बाइगी मरुप कलाम अदुगा तै तै मैम से लोइना अखोई इनौपा अजीज अदुगा असलम लोइना मोय मैम मुस्ताक खोई मैम से मिंग पनबा पनदबा मैम से पुनसलगा एक सर्विसमैन मैम से लीडरशिप से अखोगी कर्नल साहब कनोगी आई याम साइड की मागी लीडरशिप की मखादा सुमाने पुल्लगा होनरागा थामुकी ममांगदी होन जरकपनी लोइना ना अखोई द युथ खरासु हजी आर्मी द रिक्रूटमेंट प्रोसेस त लैरे अदुगा तरुक तरेत अमसु अथुबदा मोयगी कॉल लेटर लानी हाइबगी थाजबा लैरबा अदुमाने माइपा अबा लुप अमा ओइरे अदुना तंगाइ मु फदना मसिक सिन बसि करिगिनो हाइबा पांदमदु आई एज ए leader of this locality local organizer amoina aina thamjo haib taragadi Lilong da ikoi achung yamna naha masamu phaba thona leiba mayam kak leiraga ikona huran bagi badram hikchaba aduga nisa gi badram hikchaba aduna ikoi din da mai onsin ba amadi education da mai onsin ba amadi sports da mai onsin ba haiba team sida masamu phanna ngasigi youth sing sa hayengi yumbi neba moi masamu phan ba aduga makhoi sing masamu phanna leiraga hayengi yumbi orakpa kana masamu phabana adi tinjang kaijang da education da thak wangba kangbuna sumaina awang ba thak ta मखोई लीडर और पता रगदी सोसाइटी से अफब लंबी लाकनी है वखन से पुंसी दबनी अदर ngasi gi sinjari bese masida tenbiro khoi lakpiro khoi pun mapu saruk ya biro khuding mapu salang loina ai gi mage di thagat pa phongdok chari loina matam pun makta ai khoi kana tausi haibese haijaraga ai ngasi gi organize tawriba maru ene servicemen gi ai gi maru mustak ta sinajage sigi ai khoi gi maleba ki oiragaso yamna significant oiba 15 August 2026 marona Colonel Mohammed Sahid aigi yamba Bariyajuddin aigi khoi gi manaba waji aduga hairibi khoi gi ek servicemen gi team maroni khoi gi Lilong plus khoi gi Manipur gi akoi bada tariba muslim sing nang si khoi na sinjari ba sugumba marona khoi gi slogan nipan da yumpham oraga khoi 12.5 ki khoi gi run for health harba mission si marona khoi gi 15 August India Pumbo ni khoi na har ghar ghar Tiranga hairiba wafam si sigi mote khoi gi nungdoi wafam di har ghar ghar da ek sarkari job haibane ba khoi gi mission si without any bribes without any corruption khoi gi khoi na khanjar wakan si sigi makha tarak po ida aina som myam da ina apin toning basi ikoi almost only 40 days gumdi complete ore matam lairi punmin nasi anti social element oiba ikoi gi community go oiba maikhum ko pa yaba ke gum thab khuding maksi ikoi loina thado oga ikoi amatani ikoi tawbang ammi ikoi gi marak se su matik saba competent oiba hiram khuding makta lairi haiba ikoi ga asasi pulo punmin naraga ikoi gi sasina youth singi ikoi gi service ki lamda changsin bo orga so atopa jati yamana ikoi gi lairi lesu do bo oro natraga ato hiram da ikoi gi lairiba club ikoi gi naharun singsina mana ngamjaba magi ikoi gi specialization du da changaga ikoi gi community ti se amukta di improve oina ngai khona si aduga matung tarak podasu maroina youth singsi ikoi amna mobilize tawraga ikoi every lebak sida thengari bi khoi political issue bo oiro social economic issue bo oiro religious issue bo oiro haribi khoi gi problem humsi achumba justice and equality haiba wafam sida base tawraga lebak ke amasung community ki damakta singrak ba thabuk khodi mukta chu khoi gi mafteng pangnasi haiba wafam khrase ai hairaga makha tabde ai gi imanaba kalam dai sinjage thank you da angang sing se sigi se horak pasi hama samu phana leina bai damakta pandam galona hawdokhi bani mafam sida ai khoina training tori basi makhal kudi mak training ne tori basi chumna gi normal thakta nate ai khoina tori basi yamna suna complete package haiba tare nong mana ai khoi gi leiriba full body workout nong mana core de hena piba nong mana ai khoi gi upper body de hena piba adigi nong mana lower body
adi nomana hit haibadi high intensive interval training masida akoge fast burning process amani mafam sida tawrese aduga siga loina na makhoi da tawriba training with motivational oiba makhoi amaga united oina na ba pinsina na ba nungsi chanan laina na ba amana kari gumba mafam sida laktaba matamda amana nuai taba yawi ko makhoi puna unity oina samina na ba mafam sida samaj sida akhoi gi awon ba ma purak na ba akhoi na mafam sida lairiba matamda healthy mind oiragadi akhoi na healthy oina lairagadi mind su healthy oiba kan khalakani akhoi matam sida pung manga da hawriba matam chap chana hawi mafam sida asigi se akhoi gi namaz matamda akhoi gi islamic oiba akhoi fajar gi namaz se sualaga lakpa tanza am oi mafam sida masi khwaidi gi chawba afaba matam mane ai khonjen su yam nungai ti wa ngang su namde matang sida tension lage yamna